Taranithoi Shuba Manipur Legislative Assembly Mikhalda BJP na absolute majority fangkraba matung ngasi Chief Minister Nongthomam Biren mahaki famdagi resign tawduna anoba lengak semnaba semsakrai. Amasung India da hawkiba pung kunmari da COVID ki positive case lising mari gacha maga mari putara mari hengalaki. Fagalapagi changcha da mari putara nipan 10 sinoda hengalay. Active case lising nipunitoy da chani gatara mapanda hantare. Mayam Bukurumzari, Adomna Yangbirba Impact News ni, I Elizabeth Nongthomamna, Hausi Pungza si Fawagi Maruba Pausing, Miam da Pizari. Taranithoi Shuba Manipur Legislative Assembly Mikhalda, Bharatiya Janata Party na, Constituency Kuntra Nithoida, Mai Paktuna, Absolute Majority Fangkraba Matung, ngasi Chief Minister Nongthomam Biren Mahaki Famdagi, resign tawduna, ano balengak sem na basem sakray. Ngasi Chief Minister Nongthomam Biren na tungan-tungan ba constituency singda BJP ki tiketa mai pakraba mihut singal loinana Raj Bhavan da lagtuna Governor Laga Nation da mahaki resignation letter pisinki. Panba yabadi Manipur ki seat humfu leibagi manungda BJP na seat kuntra nithoi, NPP na taret, JDU taruk, NPF mga, INC mga, Independent ahum amadi, KPA ki seat ani mai pakhibani. Loinana mai pakiba mihut singi manungda nupi mirep mga yauri. Loinana mai thikiba singi manungda saknairaba politician sing yauna MLA oriba mirep taranipan mai thikiba su kayasu yaukiba loinana nauna karakpa mirep masing na kunni. Absolute majority fanglaba BJP na athuba matamda lengak semnaba thaurang tauri hairi. Khurai constituency da mirep oikiba candidate taret ki manungda candidate taruk na makoi gi mirep che pisan bada affidavit lana pisan ki haina constituency asida Lok Jan Shakti Party R dagi Mikhal thengna khiba Haisnam Subhas na phongdokrai. Kongpal Kongkham lekai da leiba Subhas ki yumda paumi singa unabada mahak na makhata na pangthokhiba Mikhal aduda candidate taruk ki affidavit lan bana maram oiraga election petition tawraklabadi khudong thiba nangba yabagi thakta leiri chahi mari makhai hena miyamga lapthok nana lairuraba miyamgi michai fam oikiba miyoi ama amok hana mai pakhankrai. Constituency asigi mitieng changbidraba lambi sing semnaba lanai oina mahak na chading tawkiba tongan ba committee chamaga kunrom senduna tongan ba thabak thoram kaya tawkibagi mami amata Mikhal da takhidre. Senjau paiba kaya na Subhas Mikhal thengna ba tokle makhoiga yanare haibana chingba aranba pau kaya sandoktuna bot thugaina bohonakhi. Senjau paibana voter leiraga mai pakpangami haiba wakhalon mai thiba pinabagi pandamda Mikhal asida mai thi horabasu miyamgi thabakti lepa leitana makha chathakigani haiki. Dibita piri basi ai achumba ngaktani asingba ngaktani ena maram ngaktani piri si aduda masida oidaba ma aranba ma haijinba yadi masi khangna prajagi seba toge thoglakpa tarabadi masigi chenen masi khangna haina aikoi chatpa tai adu khoi khurai gi di laibuk thibana handa candidate taruk si achumba amta thenglati adu aranba ngaktana oi aduna madugi achumba pichar adu soidana nomadi uba phangakani. Ngarang haidokiba State Assembly Mikhalda BJP na chauna mai paktuna lengak semnaba thaurang tauriba sida Naga People's Front NPF ki firep lawnabagi matangda ngasi Kohima da mifam pangthokre hairi. Impact News na fangba pauda mifam aduda NPF ki makok thongba luchingba TR Zeliang handaki Mikhal asida NPF ki ticket da karakhiba Manipur NPF unit ki president su oriba Awangbo Nyumai Ukhrul district tagi karaklaba Ramuiva amadi atai karaklaba NPF ki candidate sing yauna mifam adu pangthokhibani hairi. Adubu mifam aduda kari karamba wafam khanakhibagi haibadudi chapchaba khangba ngamdri. Panba yabadi haukiba chahi lisingani tarata pangthokhiba State Assembly Mikhalda BJP na luchingba lengak sembada NPF ki MLA Marina sawatkhibani. Handak pangthokiba Taranithoi Shuba Manipur Legislative Assembly Mikhalda Thangmaiban Assembly Constituency da BJP ki candidate oikiba Jotin Waikhom na fangkiba bot masing adu chingnaba lei haina Election Management Committee BJP Thangmaiban ki convener Konsam Tizendra na phongdorakli.
Thangmaiban Hizam Lekaida Wakat Mifam Amaga Loinana Pangthokiba Paugi Mifam Amada Tizendra Namakhatana Mamangda Amukta Thokhidriba Mawongda DC da EVM machine sing Pudana DM College campus Thamba si Chingnai Thawong asi aranba pambai sijunaramgadra haibagi thajabalai Jotin Waikhomna fangkiba bot masing asi semdok sadoklaba bot oiramgani haibagi chingnabalai Mahangna fangliba bot masing asi yaba amadi thajaba ngamloi haiki Ngasi phawbada DM College Research Training Campus da strong room thamduna masing thiba asi tawrakhidri handaki asina ahamani jingnaba phawi handak pangthokhiba election asida state level da su pham pairaga pham pairibsingna anti party activity tawkibsing adu thangwaibal mandalna meeting ama tawraga matik chaba disciplinary action lokhat pinaba si party office da tharaga assembly election da BJP na absolute majority oirabanina atopa political party singbo sakar sembada yahon pidanaba mari lena Party ki ticket pibagi matangdagi hona aikoina yamna nungaijataba leigre madugi laman khumba oina handaki sida aranba pambai sijina gale habese ai isagi thajadabani BJP ga JDU ga open bhotong nase madu bhaw akhoi strength hoji akhoi gi thona hande handaki election gi result se akhoi yabanga moi kari tawraga akhoi open bhotong sige haijine akhoi pambai Oinam Kendrabu Kendra Ataidagi Hena Chakwatanba Haibasi Ahanba priority Oina Tabak Hogani Haina NPP da Nauna Karaklaba Hanagi Oinam Esida Tam Anirak MLA Oramlaba Laikhidraba Dr. I Ivohal Bigi Loinabi Irengbam Ongbi Mema Allies Nalini na Fongdokrai Wafam Singarang Athengbada Mikhal Mai Paktuna Arogi Kutangda Certificate Kusinabagi Thoramda Haikibani DC Complex Bisnupur da Pangtokpa Thoramaduga Mari Lenana Impact News na Hangba Wahangi Paukumda Hauzik BJP na absolute majority Oirabasu Laingak Paibada NDA gi partner Oina Saruk Yaba Yai Karigumba Yaudrabasu MLA Ama Oibagi Chabjaba Thongdang Assembly da Logani Haiki Hanadagi Aigi Puribagi Rajniti Foundation Nama Lejay Adugi Foundation Duda Aina Yumpam Wajarakanda Nesarakanda Mayam Siga Loina Dana Tanatina Dana Kendra Sigioiba Tawadawa Karamba Toksige Haibana Singba Sota Horaba Kendra Sigida Makta Kari Karam Taraga Sakat Hanzige Haiba Wakal Siga Loina Mayam Siga Tanatina Dana Taurakanda Hantaki Botase Bangtokibani Wanakibani Aduga Loina Mai Paksarakani Nupi Singna Choba Thaudang Lobadagi said Asida MG Narega si Mai Pangna Paikat Pangamduna Miamda Numit Masing Yamna Tabak Suhan Bangam Lehaina Manipulinga ki Additional Chief Secretary MH Khan Fongdokrai Wafomasi Manipulinga ki Rural Development and Panchayati Raj Department Senduna Hotel Imphal gi Siroi Hall da Pangtokpa International Women's Day gi Thoramda Haikibani Thoramadu Makhang na Makhataraduna Laibak amagi semetlon fagat hanba yauna hiram kayada nupi yaudana mai pakpa ngamde loinana hauziki matamda sinfam khudimakta nupi singsu nupadagi tadana tawba ngamle masigi mayek laraba khudamasi sedasada haukiba chahi khara asida nupi singna thawa yauna thabak surakpadagi MG Narega gi thaba asi numit masing yamna thabak suhan bangamba sini haiki Ngasigi Thoramadu MG Narega ki Makhada Tabak Tauriba Nupi Kayadasu Rural Development and Panchayati Raj Department ki Maikidigi Achamba Kudo Sing Piduna Pukning Tawatki. Have to be appreciated in the unless and until the job card holders are doing their job very nicely, progress will not come. Other Nupigi importance, Nupigi contribution have to be appreciated in the field of Manrega also. Manrega oiro, Matanga program apai PNBSY oiro, Saigi oiro, Rurban oiro, any program that the contribution and participation of women is essential. I batare. Regional Institute of Medical Sciences RIMSTA Anava Singna normal amadi ICU da admission tawba amadi invasive non-invasive procedure gidamak COVID ki RT-PCR test mathau taramba adu komthokle hairi hospital sina thadorap chirol amada hospital asigi normal functioning khudaktagi hauragani adubu karigumba khanghaudana COVID-19 positive oibaki chang wangkhalaklabadi hospital asida COVID protocol khudaktagi chanaba haugani haiki
Matang swaisida break ama laujage break ki matungda malem amadi India gi leiriba COVID-19 case ki update amadi Manipur amasung malem gi tongan ba I pausing puduna lakjage impact news po media taduna leibiu. Presto Personalized Wonders, Imphal da nauna hangdok jare, Hairiba asida personalized gifts, corporate gifts, awards and mementos, home decor, office rubber stamp na chingba potlamsing mafam asida phangbigani ngasi maglangsing birau Tilak Ras Enterprises, Presto, Thangal Bazar near Kasturi Thong, Imphal. Contact number 0385-244-9025 natraga 98621-00456. Enjoy our freshly baked products. All our products contain honey. Kohi, taste the heart of Manipur. Mayambu amuka hana taram nokchari bulletin asigi makha taba pau miyam da pizari. Laiba asigi oina coronavirus positive oibaki chang ngarang dagi ngasina hengalaki. Haukiba pung kunmari da coronavirus ki anauba case lising mariga chamaga marifutara mari lakibaga loinana positivity rate chada sino 10.3 oiki. Active case lising nifunitoiga chaniga tarama panda hantharakle. Ministry of Health and Family Welfare na thadorpa report ki matung inna haukiba pung kunmari da miyoi lising taruki mathakta recover tobangam Miyoi chaniga yangkai manga na laikhidabaga loinana apunba laikhidaba masing lakh manga lising tara manga ga chatret ka tara mari sukrai. Laiba asigi apunba confirm case crore mari lakh kunmapan lising mari fu mari hele. Hausi fawada laiba asigi oina apunba miyoi crore mari lakh kun mari lising kuntaruki mathakta recover tokhibaga loinana recovery rate chada mari futara nipan 10.3 sinoda haigalakle. Loinana laichat asidagi ngakthoknaba leibak sinba thungna chathariba COVID vaccination gi manung channa ngarang khaktada leiba asigi oina vaccine dose lakh tara taruk lising humdra humdoi gi mathakta kapthokhibaga loinana apunba vaccination dose crore chamaga humdra mapan lakh humdra nithoi henna mai pakna kapthokpa ngamkhrai. Nakalamaromda malem gi oina coronavirus ki apunba confirm case crore nifu manga lakh kuntra taret henkrai miyoi lakh humfu lising yangkai mathoi henbana laikhidrei laeng badagi fagalakhiba migi masingna crore kuntra nipan lakh humdra nipan gia lising marifu mapan henkrai malem gi leibak singi manungda USA na coronavirus na khwaidagi sohalaba leibak ori India na ani shuba madi Brazil na ahum shubada leiri. Awang nongpok lamdam dasu COVID-19 ki third wave tagi fagalakpagi mami tapna tarakli. Arunachal Pradesh sa COVID-19 ki apunba case lising humfu mari ka chamri ga humdra mapan sukrai. Active case na kuntra nithoi da hantharakrai. Assam gi oina laina asigi apunba positive case lakh taret ka lising kun mari ga chama ga humdra yaurai. Active case na lising amaga chahum ga humdra manga da hantharakrai. Meghalaya da coronavirus na sohalaba apunba mi ki masing lising mari futara humdoi ga chetruka nifu mapan yaurai. Active case na chama ga tara nithoi leiri. Mizoram da laina asigi apunba positive oiba migi masing lakani lising kunga kuntaruk yokrai. Active case na lising ahumga chamga ga humfu da hantharakrai. Nagaland state ki oina laina asigi apunba case lising kuntra manga ga chamri ga nifu humdo yokrai. Active case na humfu taret leiri. Sikkim gi oina lising kuntra mapan ga chama yokrai. Active case na kuntaruk leiri. Tripura da apunba positive case lakama ga chanipan ga humfu mapan yokrai. Active case na supna gi taruk khakta leikrai.
Manipur yauna Uttar Pradesh, Uttarakhand amadi Gawada BJP na mai paklabasu Punjab tadi Aam Aadmi Party na chauna mai pakrai. Assembly seat Chamriga hum leiba Uttar Pradesh sa BJP na seat Chaniga yangkai mga fangduna chauna mai pakpangamkrai. Sungsinaba Apna Dal Sonelal na seat taranithoi, Nishat na seat tarok mai pakhi. Samaswadi Party na seat Chamagatara mathoi mai pakhi. Sungsinaba RLD na seat Nipanamadi Suheldev Bharatiya Samaj Party na seat taro, Jansata Dal Loktantrik na seat ani fangkiba ngamkiba kaloina na Congress na seat ani amadi BSP na seat ama fangbang ngamki. Assembly seat Humdra leiba Uttarakhanda BJP na seat nifu nitoy fangduna chauna mai pakpa ngamkiba kaloina na Congress na seat tara mapanda mai pakhi. Seat nifu leiba Gawagi waina BJP na seat kun fangkiba kaloina na Congress na seat tara mathoy fangbang ngamki. Gawa Forward Party na seat ama amadi Independent ahum mai pakhi. Seat Chamagatara taret leiba Punjab ta Aam Aadmi Party na seat Marifutara nithoi chauna mai pakpangamki. Congress na seat tara nipan khaktamak mai pakhi. Mikhala sada masak naiba politician kaya Aam Aadmi Party ki mihut na mai thiba piramki. Masigi manungda taramathoi MLA oirakpada natana mangarak Chief Minister oiraklaba Prakash Singh Badal, Congress State President Navjot Singh Sidhu, SAD Leader Bikram Singh Mazithia, Chief Minister Charanjit Singh Chani, Marirak MLA oirakpada natana hana Chief Minister oiramba Captain Amarinder Singh, SAD President amadi former Deputy CM Sukhbir Singh Badal, Finance Minister Manpreet Badal na chingba yauri. Nakalamaromda Mikhala sida Congress na khankhiba adugi tayonaba result laki haina Congress Party ki spokesperson Randip Singh Surjewala na fongdorakli. Ngarang lauthokiba state mangagi assembly election gi result asana lakliba chahi lisingani kunmari gi Lok Sabha Mikhal gi chauna safu ama piragani haina Prime Minister Narendra Modi na hairi. State mangagi Mikhal gi result asada BJP na chauna mai paklakpaga loina na state sing asada BJP gi oiba lengak semduna afaba lengak sasan leiba state amamam ohena bohonagani haina Prime Minister Narendra Modi na fongdokhi. New Delhi da laiba party ki head office da pangthokiba BJP ki thomi singa unabagi mifam amada Modi na hai Manipur Gawa amadi Uttar Pradesh sa party asina chauna mai paglakpada nungaiba fongdokhiba galoina na state singa sada BJP ki oiba lengak ama sembagi khudong chaba leiragani haikhi. Miyamna party asibu thazaba hengalakpana maram oiraga state sing asada BJP na chauna mai pakpangamkhibani. Mikhal asada BJP ki mihut singbu mai pakhalakpada Prime Minister Narendra Modi na voter singbu thagatpa amadi nungaiba fongdorakhi. Hauzik sathariba I-League lising ni kunmathoi kunithoi da hauzik Rajasthan FC amasung Sudevi Delhi Anina hauzik lamba taunari hariba match ase ngasi nungtil pung ani taba matamdagi Naihati Stadium da sanaba hokibani legasi ngasi sanagada bani shiba match ta Round Glass Punjab amasung Aizawl FC anina nungtil pung mari makhai taba matamda Kalyani Stadium da lamba taunaragani legasi ngasi sanagada bahum shiba match ta Real Kashmir amasung Srinidhi Deccan anina numidang pung taret makhai taba matamda Kalyani Stadium da sanagani legasi da Mohammedan SC na point mapan fangduna ahanba position da Gokulam Kerala amasung Neroka FC na point taret fangduna ani shiba amasung ahum shiba position da leiri. Hauzik sathariba Indian Super League lising ni kunmathoi kunithoi gi ngasi sanagadaba semi final gi ahanba leg ki match ta Jamshedpur amasung Kerala Blaster anina lamba taunaragani hariba match asi Fetorda Stadium da numidang pung taret makhai taba matamda sanagani league asi gi ahanba leg ki ani shiba semi final match na hayeng Hyderabad amasung ATK Mohan Bagan anina lamba taunagani league asi gi final na tha asi gi kunda sanaragani. Aroibada bulletin asigi headlines amu khana miyamda thamjari. Taranithoi shuba Manipur Legislative Assembly Mikhalda BJP na absolute majority fangkraba matung ngasi Chief Minister Nongthombam Biren mahaki famdagi resign tawduna anoba lengak semnaba sem sakrai. Amasung India da hokiba pung kunmari da COVID ki positive case lising mari ga chamaga mari futara mari hengalaki fagalapati chang na cha da mari futara nipan 10 May taret sinoda haigat le
Active case lising ni Puntuda Chanigatara Mapanda Hantare. Matang Swaisada Bulletin Asilosan Jare, Manipur Masung Malem Gitungan Tuan Ba Mafam Sing the Tokliba, E Pau Singi Damagta, Impact News Pumiting Taduna Review. Wallet Amatahore, March Mapan Yum Sakation.